ꯑꯩꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯁ ꯑꯃ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯂꯠꯂꯦ ꯍꯟꯗꯛꯇꯤ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯩ ꯍꯥꯞꯄ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤꯁꯦ 22 days ꯆꯦꯂꯦꯟꯖ ꯇꯧꯁꯦꯀꯣ 22 ꯆꯦꯂꯦꯟꯖ 22 days ꯍꯥꯏꯔꯒꯗꯤ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯅꯍꯥꯟꯒꯩ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯈꯛꯇꯪ ꯇꯧꯕꯅꯤꯅꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ 22 days ꯀꯟꯇꯤꯟꯌꯨ ꯇꯧꯁꯦꯀꯣ 22 daysꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯃꯦꯅꯤꯐꯦꯁ ꯇꯧꯁꯦꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯑꯅꯤꯡꯕꯁꯦ ꯂꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯂꯤꯅꯀꯣ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯌꯥꯏ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝꯒꯤ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯒꯗꯒꯦ ꯑꯗꯨꯗꯣ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯣ ꯇꯧꯕꯗꯤ ꯑꯃꯈꯛꯇꯪ ꯇꯧꯕꯤꯌꯣꯀꯣ ꯑꯩꯅ ꯁꯤꯗ ꯆꯦꯗꯅ ꯑꯍꯨꯝ ꯂꯧꯔꯒ ꯊꯝꯃꯦꯀꯣ ꯑꯍꯨꯝ ꯂꯧꯔ ꯊꯝꯃꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯈꯜ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯀꯣ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯇꯧꯀꯣ ꯍꯥꯏꯗꯤ ꯑꯍꯨꯝꯃꯛ ꯇꯧ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯍꯪꯉꯛꯀꯅꯨꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯍꯨꯝꯃꯛ ꯇꯧꯒꯅꯣ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯇꯧꯀꯣ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯑꯩꯅ ꯑꯍꯨꯝ ꯊꯣꯛꯅ ꯏꯕ ꯋꯥꯅꯦꯕ ꯁꯤꯗ ꯑꯗꯣ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯔꯁꯤ ꯔꯤꯂꯦꯁꯟꯁꯤꯞ ꯔꯦꯗ ꯀꯂꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯑꯩꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯒ꯭ꯔꯤꯟꯁꯤꯅ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯂꯩꯔꯦꯅꯀꯣ ꯑꯗꯨꯒ ꯕ꯭ꯂꯨꯁꯤꯅ ꯑꯦꯛꯖꯥꯝꯅꯤ ꯈꯪꯗꯦ ꯍꯦꯜꯊꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯖꯣꯕꯀꯤ ꯀꯩꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯍꯥꯏꯗꯤ ꯕ꯭ꯂꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯤꯌꯣꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯅꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯂꯔꯒꯤ ꯀꯩꯅꯣꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯦꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯔꯦꯗ ꯃꯅꯤꯒꯤ ꯑꯣꯏꯅ ꯒ꯭ꯔꯤꯟ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅꯀꯣ ꯍꯥꯏꯗꯤ ꯕ꯭ꯂू ꯑꯣꯏꯅ ꯑꯣꯏꯔꯦꯅꯀꯣ ꯑꯗꯣ 22 daysꯀꯤ water manifestation challenge ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗꯀꯣ ꯍꯥꯏꯅ ꯏꯁꯤꯁꯤꯗ ꯀꯩꯝ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯥꯏ ꯑꯦꯝ ꯑꯔꯅꯤꯡ ꯔꯨꯄꯤꯁ 1 lakh per month ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯩ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯇꯥꯟꯕ ꯉꯝꯃꯦ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯩ ꯀꯩꯅꯣ ꯊꯥ ꯑꯃꯗ 50,000 ꯇꯥꯟꯕ ꯉꯝꯃꯦ ꯑꯩꯅ ꯉꯝꯒꯗꯕ ꯃꯑꯣꯡꯗꯣꯀꯣ ꯑꯗꯣ ꯄꯦꯄꯔꯁꯦ ꯑꯩꯔꯣꯝꯗ ꯐꯣꯜ ꯇꯧꯁꯟꯁꯦꯕ ꯁꯨꯃꯥꯏꯅꯀꯣ ꯅꯨꯡꯗꯥꯡꯒꯨꯝꯕ ꯇꯧꯕꯤꯁꯤꯀꯣ ꯁꯤꯁꯦ ꯁꯄꯣꯁ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯉꯁꯤꯗꯤ ꯄꯦꯄꯔꯁꯦ ꯑꯩꯔꯣꯝꯗ ꯐꯣꯜ ꯑꯅꯤꯔꯛ ꯇꯧꯒꯦꯔꯥ ꯑꯃꯨꯛꯇꯪ ꯇꯧꯒꯦꯔꯥ ꯑꯩ ꯑꯄꯥꯝꯕꯅꯤꯀꯣ ꯁꯤ ꯄꯦꯄꯔꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩ ꯏꯁꯤꯡꯒꯤ ꯕꯣꯇꯜꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯒꯤ ꯒ꯭ꯂꯥꯁꯅꯤ ꯈꯪꯗꯦ ꯑꯃ ꯊꯝꯕꯤꯔꯣ ꯃꯈꯨꯝ ꯀꯨꯞꯁꯜꯂꯣꯀꯣ ꯍꯥꯏꯗꯤ ꯐꯠꯇꯥꯎꯗꯤ ꯇꯥꯗꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯤ ꯏꯁꯤꯡꯁꯦ ꯄꯥꯏꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯐꯪꯉꯦ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯗꯨꯗꯣ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯀꯣ ꯍꯥꯏꯗꯤ ꯃꯤꯠꯇ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯋꯥꯈꯜ ꯁꯥꯒꯠꯄꯗꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯂꯥꯛꯑꯦ ꯑꯩ ꯊꯥ ꯑꯃꯗ ꯑꯦꯀꯥꯎꯟꯗ ꯀꯔꯤꯗ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯆꯪꯉꯛꯑꯦꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯅꯦꯛꯁ ꯗꯦ ꯊꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯍꯥꯞꯄꯛꯀꯦ ꯃꯆꯦꯠ ꯍꯥꯏꯗꯤ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯂꯩꯀꯣ ꯍꯥꯏꯗꯤ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯈꯜꯂꯣ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯒꯤ ꯏꯟꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅꯀꯣ ꯍꯥꯏꯗꯤ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯍꯥꯏꯗꯤ ꯑꯐꯔꯃꯦꯁꯟ ꯌꯦꯁ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯦꯅꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯀꯩꯗ ꯑꯗꯨꯒ ꯁꯦꯌꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯖꯥꯝꯒꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯦꯛꯖꯥꯝꯗꯁꯨ ꯂꯩꯅꯀꯣ 22 daysꯁꯦ ꯍꯥꯏꯗꯤ ꯀꯥꯎꯒꯅꯨꯀꯣ ꯍꯥꯏꯗꯤ ꯀꯥꯎꯋꯦꯅ ꯍꯥꯏꯔꯛꯄ ꯌꯥꯎꯒꯅꯤꯀꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ 21 daysꯁꯦ ꯍꯦꯕꯤꯠ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ 19ꯅꯤꯁꯤꯀꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯔꯣ ꯀꯩꯅꯣꯝꯃ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯂꯩꯉꯥꯏ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯥꯏ ꯀ꯭ꯂꯤꯌꯔ ꯃꯥꯏ ꯑꯦꯛꯖꯥꯝ ꯋꯤꯠ ꯗꯤꯖꯥꯌꯔ ꯃꯥꯔꯛ ꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯥꯔꯛꯁ ꯀꯩꯀꯥ ꯑꯉꯥꯡꯉꯩ ꯄꯩꯈꯥ ꯊꯥꯕ ꯈꯣꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯁꯨ ꯍꯧꯁꯦꯕ ꯑꯗꯨꯝ ꯁꯤꯁꯦꯀꯣ ꯅꯨꯡꯗꯥꯡꯁꯦ ꯊꯝꯕꯤꯔꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯏꯁꯤꯡꯗꯣ ꯊꯛꯄ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯊꯛꯏ ꯈꯨꯗꯤꯡꯒꯤꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯐꯪꯉꯦ ꯂꯥꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯕꯤꯕꯀꯣ ꯁꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯈꯟꯕ ꯑꯗꯨꯒ ꯑꯃ ꯂꯩꯅꯀꯣ ꯁꯤꯗ ꯑꯅꯤ ꯁꯨꯈ꯭ꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯁꯦꯝꯃꯛꯏꯁꯦꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯤꯂꯦꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯔꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒ ꯔꯤꯂꯦꯁꯟꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔ ꯈꯛꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯨꯝ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯇꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯌꯥꯎꯋꯦ ꯈꯣꯠꯂꯦ ꯍꯪꯉꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯗꯤ ꯃꯔꯤ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯏꯃꯥ ꯏꯆꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯗꯔ ꯏꯟ ꯂꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯗꯣꯇꯔ ꯏꯟ ꯂꯣꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯊꯝꯕꯤꯔꯦꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯆꯦꯁꯦ ꯑꯃꯨꯛ ꯁꯤꯟꯒꯗ꯭ꯔꯥ ꯍꯪꯉꯛꯀꯅꯤꯀꯣ ꯁꯤꯜꯂꯣꯏꯀꯣ ꯑꯗꯨꯝ ꯂꯩꯁꯅꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯦꯀꯣ ꯍꯥꯏꯗꯤ 22 daysꯅꯤꯀꯣ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯔꯤꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯦꯕꯤꯠ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯗ 21 daysꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯨꯃꯤꯠ 12ꯅꯤꯅ ꯍꯥꯏꯀꯣ ꯁꯤꯗꯀꯣ ꯅꯨꯃꯤꯠ 12ꯅꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯈꯜꯂꯒꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯇꯧꯁꯦꯕ ꯅꯨꯡꯇꯤꯒꯤꯀꯣ ꯁꯤꯁꯦ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯔꯣꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯊꯨꯅ ꯐꯪꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤꯀꯣ ꯄꯣꯖꯤꯇꯤꯕꯤꯇꯤꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯒꯤ ꯍꯣꯠꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒ ꯄ꯭ꯂꯁ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯈꯟꯖꯔꯤꯕ ꯍꯥꯏꯗꯤ ꯑꯩ ꯁꯤ ꯇꯧꯔꯤꯁꯦ ꯑꯃꯒ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯗꯣꯏꯅꯦꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯁꯤꯁꯨ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁ ꯑꯃꯨꯛ ꯀꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ